ꯆꯍꯤꯒꯤ ꯍꯥꯏꯕꯗꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯝ ꯍꯣꯇꯦꯜꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯟꯗꯥ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯝꯕꯩ ꯇꯦꯡꯒꯣꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯅ ꯁꯤꯜꯂꯒ ꯍꯧꯖꯤꯛꯁꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯎꯔꯤꯕꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯑꯔꯥꯟꯕ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯍꯥꯏꯕꯗꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯎꯔꯤꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯗꯃꯛꯇ ꯑꯩꯈꯣই ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯁꯤꯗ ꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯅꯤ ꯍꯟꯗꯛ ꯆꯍꯤ 2 ꯐꯥꯔꯛꯑꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯔꯥꯟꯕ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅꯁꯨ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ
Oo, oo. Ayan. ꯑꯗꯨꯝꯕ ꯑꯩꯈꯣꯏ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ ꯉꯁꯤ ꯇꯥꯡ 3 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯦꯞꯁꯤꯜ ꯑꯃꯁꯨ ꯄꯣꯔꯛꯄ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯒꯅꯤ ꯑꯗꯨꯒ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯁꯤꯗ ꯎꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯂꯥꯟꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯀꯗꯥꯏ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯑꯣꯏꯔꯛꯏꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯛꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯍꯧꯖꯤꯛꯁꯦ ꯇꯞꯅ ꯇꯞꯅ ꯑꯇꯇꯥꯏ ꯇꯥꯍꯧꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯏꯔꯥꯡ ꯊꯣꯛꯏꯉꯩ ꯃꯇꯝꯗ ꯃꯇꯤꯛ ꯃꯊꯧꯅꯥꯁꯤꯡ ꯎꯠꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯀꯌా ꯑꯃꯅ ꯍꯧꯖꯤꯛꯇꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯠꯊꯣꯔꯛꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏꯕ ꯊꯣꯡꯖꯥꯎꯗ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯁꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯑꯀꯥꯟꯗ